Bajik tabiri ba khoi pumna pu MS TV na taramna okchaba loyana Bajas Kumar na khurumjari ngasigi maroi ba pauda Manipur da pangthokhiba enumeration drive the elector lakh amaga lising yankhai nipan chatruk humra taret rom enumeration form pikhlakhidre haina Chief Electoral Officer Arun Kumar Sinhana kondokli Manipur contested diversity, violence and development high Hiram the panel discussion pangthokre. Tarama palak suba a disturbance free educational zone demand de pangthoktuna nomogi oiwa academic discourse pangthokre toinana. Taranepal suba DLC YC Award 2025-26 Lanthokre. Mapungoy po lobirsi. Election Commission of India ki medjeng makhada Manipur da Special Intensive Revision SIR gi manungchanna chathakiba enumeration drive the elector lakh amaga lising yankhai nipan ga chatruk humra taret enumeration form pikhalak khidre hari Hokiba me contra the June Kunipan Fawa Shatakiba enumeration drive Aduda state asigi upon by elector lak kun lising Marpura Humdoi Humdrataruki Manungda elector lak Tramapan lising Kuntramari Chohum Marpudama Palna Masamasagi enumeration form sing Pikat Laktuna Chada Marpudrani Toy Dasmik Mari Anigi Changda enumeration form Pikat Narki Haina Manipur gi Chief Electoral Officer Arun Kumar Sinhana pongdokre ngasi lampel leiba CEO Manipur gi office te pangthok pa pawgi from the CEO Arun Kumar na high enumeration form pikhalak khidaba sing adugi manungda elector lising humrani thoi chamri humra humdoi di permanent oina hongdokraba singni lising ni form doina laikhidre elector lising taret ka chahum marfudra mari na tuan ba constituency singda elector oilamba singni masigi ju mathakta elector lising control daga chatret ni funa thiyo phangdraba singni mahak makha taraduna hai draft electoral roll ngasi fongle adu masida yahodraba sing ngasi dagi hauraga August mari fawa mari leinaba singda wakat payagani masida onthokpa constituency hongdok panasing basing tauba yagani madugi tungda September 3 ta final roll fongani enumeration report ki matung inna Imphal West district na khwaidagi yamna enumeration form digitize tauba ngamba district oiki district asigi oina elector lakh ahumga dasmik taret ahum enumeration form digitize amadi verified tauki Imphal East ki oina lakh ahumga dasmik ama manga oiki Thawal district ki oina lakh ani lising ahum oiki singi district singi manungda Senapati na verification rate chada marifudra mari dasmik nipan oiduna khwaidagi yamna verification toki kakchingi oina chada marifudra taruk dasmik taruk taret verification toki Thawal gi na chada marifudra taruk dasmik taruk nifan amadi Bishnupur gi oina chada marifudra taruk dasmik taruk oiki nakal amaromda Churachandpur district ta chada marifu dasmik ani verification rate oiduna khwaidagi verification nemba district oiki Farizol na chada marifu dasmik mapal manga nonegi na marifudra mari dasmik ani amadi Tamenglong da chada marifudra taruk dasmik ama mari oiki enumeration form collect tawba ngamdaba district singi manung dasu Churachandpur na khwaidagi yamli thiba khangkidraba apunba elector masing asigi chada trampa dasmik taret Nepal di Churachandpur district gi oiri CEO Arun Kumar Sinhana hai tasengna elector oijaraba sing form pisinba nanghodaba singna form number 3 mensinduna amadi declaration ga loinana wakatpa yagani pongdoki 72,473 people they are permanently shifted and 7,394 people they are enrolled in more than one constituency.
Chief Election Officer Manipur gi lamjeng makhada haukiba me kontra dagi yum da sangduna chatharakba Special Intensive Revision SIR gi draft publication Thawal District oina mari leinaba ERO singna ngasi fonglagani haina District Election Officer Thawal Yumnam Robita IS na phongdorotli ngasi Pongadaba draft publication asigi matangda District Election Officer gi thopuriba Deputy Commissioner Thawal Yumnam Robita na phongdorokpada Thawal District apunba voter masing asi lakh aniga lising mapan ga chatruk kunipan lakh ani lising mapan chatruk kunipan ni hairik masigi manungda nupa voter lakh amaga lising taret ka chatrait contract taret lakh amaga lising ama chatret contract taret aduga nupi voter na lakh amaga lising taret chanipal humputra humdoini gender masingna taraganipal ni mahakna makhata na phongdorokpada Thawal District ki enumeration form sing sada chama masama sada yohanki masigi manungda electoral chada marfuda taruk dasmik taruk ni fal farsen ki form collection toba ngamkre aduga elector lising taruk ka chamapan jangkai taret ki form di collection toba ngamkhidre ngasi form liba draft publication asigi claim and objection date na ngasidagi August mari fawani claim and objection ge hearing September ani fawa chathagani final publication na September da fogani maram aduna kanagumbana masigi ming yaudravadi hairiba date asigi manungda mari leinaba ERO DC Thawal natraga CEO Manipur da claim and objection toba yagani masigi damakta DC Thawal gi room number 29 da helpline ama hangduna leire masigi helpline number na 1950 ni sahi asigi rath jatra kang kumaiga mari leinana palace compound leiba Sri Sri Govinda ji gi laisangi akoiba amadi manak nakpa opam singda sit sengbugi thoram pangthokre Manipur Legislative Assembly gi speaker Thokchom Satabharata gi mityang makhada ya school youth amadi for better kanglai fak punna kusumna duna pangthokhiba sit sengbagi thoramga mari leinana ya school youth ke mute ama oiriba Tomthin Moirangchana hai chatliba thasigi tarataruk tagi hogudoriba kang kumhai asida Sri Sri Govinda ji mapam asibu hena taru tanan mapam ama thoram asi pangthokpani loinana mapam asida ishorgi thogol towa lakpirba kwai miyamnasu mapam asibu lunan mapam ama ohenbiu phungdoki amaromda for better kanglaipa management gi mihut ama oiriba malem nganba thaudamna high for better kanglaipa na cleanliness drive khak natana afaba kanglaipa amagi asangba ga loinana asaga loinana relief camp mayum makai leitraba amadi awana taraba miyamda angamba mateng wangduna lakli amadi afaba chawkhatpa kanglaipa ama ohenba haibasi civic senses leiba mathoktai isana sinaba plastic amadi polam sing mapam sana hundokpa amadi dustbin ningthina sirinaduna taru tananba chawkhatpa lamdam ama ohenbada miyam punamakna saruk yaminaji haiba wafam sing su phungdokhi Politics to wahaibasi miyamna pamba chakhat thorangi thabak tawuduni haina Kakching Assembly Constituency ki MLA Mayanglamam Rameshwarna phongdokre Kakching Assembly Constituency ki manungda tuan ba Lairak Singh Paper Block Technology sinaduna sembagi makha chatharakpagi manungsanna Kakching gi Budhiras lambi amadi Kakching Maya lekai hainawam parengi lambi semba loireduna miyamda kusinnabagi thoramda wafam asi MLA Rameshwarna phongdokhibani MLA Rameshwarna makha tardun hai Kakching Assembly Constituency gi wadhoriba lambi singsu mikhal mamangda semba loinanaba honari kanagumba kharana masagi political gi khudong saba launanaba honabada Kakching da lambi sembidre chawkhat thorangi thab amata tawdri haina media da phongdokliba asi asengba asumba adudi miyamna henna khanglaba ngaktani MLA ama oina mongonda vote pirakhidaba Kenaba Karisu Leite, Kakching Essigi, Miamgi Chakot Torangi, Tabakta, Chapmanaba, Midjengda, Tabak Tauzava, Aduni, Maki Mathodang Ni, Hozik District Hospital, Sabaki Tabak, Tankai,
हेंजिलकले देश ग्राउंड संगत पगी थबक चथरी अमृत 2 की मखादा कक्चिंग वाटर सप्लाई की ओवरहेड टैंक अहुम कक्चिंग वाटर सप्लाई दा अमा कक्चिंग स्मार्ट लाइकाई दा अमा अमसुंग कक्चिंग वाहिरीदा अमा कन्न सागतली मसिदा नतना अना लायंग दा खुदोंग चानबा पीएम हेल्थ कार्ड कक्चिंग एसी ओइना लिसिंग अहुम हेना सादुना फंगनख्रे लौमी सिंगी हार नोमनिनी असिदा एंथोकननबा थौरांग लोइरे हाइना फोंदोखिबा लोइनना महाकना पाइखतखिबा चौखट थौरांगी थबक सिंगसु मियामदा फोंदोखी ngasi thoramgi manungsanna kaching bazar business welfare association gi nongna president khalak khraba norem nimaishan dasu lengan yan biduna mla na harau taramna okay thabam tawu matam dai bungo nangna tawriba thabak se haiyena harka nai ngon pung thogla kana amu hena praja ki dumta training ba praja ki dumta tawning ba phawi aduna nungsijaba praja singdai na haijening ba si aina soibasu aina ngamdabasu aina langibasu praja na takriyu praja na guide tawbiyu aduga matam sangna praja ki seva tawba ngamjage haiba wai kharasi haijabaga loina punam kurumjagi thank you ban mahotsav celebration ka mari leinana hokiwa july amadagi leptan sathariba upal thabagi sorgama oina ngasi mangani sanba numitta regular sunday eco activities ga loinana leihau kaya leihau kya chendaba nungi sarukna namna leiba angan singi nongchup thangwa singmai gi sarukta upal kya thakre ngasi upal thabada sanjoy football coaching center gi football players sing amadi kakching wairi dagi jinana lusingba harbor life team gi members sing chu saruk yakhi baga loinana nauna sengatpa horiba kakching district police block ta leichara kya su thaki loinana miyamna asangba matamda Ishana pamjaba upambi haifal leifal puraktuna angansing eco park ta sangsilliba greening the rocks of angansing campaign the so yabinanaba angansing eco park kaksingi coordinator amasung adamgi secretary Surjit Khatri mayumna appeal torokli asi thoronga mari leinana harbor life team gi leader jinada adamgi secretary na yes c promotion t-shirt amasu kudol toki BJP na center sahi tararom lengak pairakpa asida BJP na lengak paiba state ayambada institutional crisis thoan baga loinana lengak asigi han lejaramba school amasung college lak amarom thong lonhanduna leibak asigi education system asi kangkhong sahendu muthat kadore haina MPCC ki general secretary su oiba Khatrimayum Kennedy na BJP lengak pumaral sirakre mafam asi all India Congress committee gi lusingba Rahul Gandhi na haukiba juntra taretagi hauduna capital city of Koching hairgasu khangnariba kota dagi haudokiba India gi mafam khudingda sangsilliba satrong ka gunz haiba mahiroi singi kholaugi khongjang saruk ama oina block congress committee kakching na sinduna committee asgi kakching bazar leiba office ta paumi singa unaba amada saruk yarduna phongdokhibani mefam duda KSS Kennedy na makha tarduna phongdokhibada mahiro singna matam changna wana hona jaduna competitive examination kaya saruk yaramdai matam asida maram sadana examination cancel natraga postpone torokpa question leak warakpa recruitment policy lerakta kaya asina mahiru kaya abu suicide ton badanatana aran balambida satkibagi achauba maram amaso hele asigumba leibak pumbagi oina chathariba achauba competitive examination singda chatharakliba thawong asi miyamna guardian singna asengba achumba thidoktuna khongjang changchinbagi matam yaure hawalakliba mahiroi singda exam center lamna pibagi matam nangdabadagi thokpa problem kaya loinana hauji mahiroi singda mentally physically financially thohaliba chaitheng kaya asi punna thengnaminarsi congress na sangsilliba mahiroi singi kholau haiba khongjang asida charuk yabiu poktak pibiu haina su miyamda appeal toki mifam aduda wangangloi ama oina su saruk yakiba MPCC gi spokesperson su oirwa P Bankim Chandra na phongdokhibada BJP na lengak hek pairakpadagi hauna RSS ka pulaga Indian education system asi khuthingjinduna marai chaithana amadi business sector onthok nanabu honaduna leire
लेबाक असुगी तोान स्टेट सिंगदा पांथोकिबा कॉम्पिटिटिव एग्जामिनेशन SSC रेलवे रिक्रूटमेंट टेट नसिंगबा कयादसु क्वेश्चन लीक ओरखिबगी थौदोकसिंग लेख्रे पुनमक असिगी दायित्व यूनियन एजुकेशन मिनिस्टर धर्मेंद्र प्रधान पुदुना मॉरल ग्राउंड फम थादोकदबनी लेंगाक असिनसु एजुकेशन सिस्टम असिबु रीऑर्गेनाइज रिस्ट्रक्चर अमदी रिफॉर्म तौदुना लेबाक असिगी तुंगी युम्बी ओरकदोरिबा माहिरोसिंगी तुंगी पुंसी लेंगाक असिना कनगदबनी हायनसु डिमांड तौरकली unnecessary burden mayamam pibiba mentally physically financially peka thabam center lap lana charan ba chaluraga peka mo cancel tawbiba oi mayam thoi nit ki ji ki si thokhe mayam se siwa mayam si mayam akoi na su sidi o akoi na tawdo mate mo gira si tawbo kanguna congress ma ngang jirakani adana ma ngang jirakani habidugi fium da lebidana asi akoi in a democracy we need a very vigilant citizen yamna koi vigilant or citizen daka wai लिबर्टी थिएटर कक्चिंग सिंधुना सनातोंबी हाई स्कूल कैरक कक्चिंग डिस्ट्रिक्ट हौखिबा जुन थागी तांग कुंतरुक्तगी नुमित तरानिगी थिएटर वर्कशॉप फॉर स्कूल चिल्ड्रन 2026 गसी लोशिनख्रे असगी थोरंगी हौदोकपदा थिएटर वर्कशॉप त सरुक याखिबा माहिरोय सिंगना स्टेट सॉन्ग ओइरिबा सनालेबा मणिपुर कोलोई नंगी मणिपुर इसै असि सक्तुना हौदोकी ngasi loishinbagi thorom aduda workshop ta saruk yakiba mahiroi singna workshop ta tambikiba naki jagoi amadi thang hainabana singba utki theta workshop aduda punna mahiroi kontra romna saruk yaki mirror of Whistle Stop MOWS Kaching amasung Kunjalata Dance Performing and Research Center Kaching anina punna kusamnaduna tha amasuk na chatarakpa Kaching haraubagi jagoi sing laiching jagoi laibau jagoi layom jagoi amasung phamdou jagoi Kaching haraubagi jagoi sing laiching jagoi laibau jagoi layom jagoi amasung phamdou jagoi gi workshop ngasi losinkhre Kaching wari Kongoi Community Hall ngasi pangthok pathorom aduda Naurem Pravin IS Secretary Yas MI Kada Gamer Manipur na athaiba mitung Yambem Sata Social Worker na Thoramapu Mayang Lamum Rajkumar IS DC Imphal West Dr. K. Rajiv Convener Langsai Thona Mayang Lamum Ravi Mangang Social Worker Muhammad Alauddin Allies Nanau Social Worker na akhanaba mitung sing oina saruk yaki thoi mitungi warol pirduna Pravin hai aikhoigi fajakraba amasung chatnabi sing manghandana ngaktuna thamlamba tangai phade aikhoigi ifai pu singna lai hraubada thambiramba aikhoigi fajakraba chatnabi kaya ngasidi tapna mangtharak padawna tauri masigumba kaya asi hojiki mirol aikoina matam sana thil hoduna tungda haurak liba mirol singi damak khallaga ifa ipu singna thambiramba fajakraba nat amadi chatnabi kaya adu sectionna masat kaihandana amasung manghandana ngaktuna thamlam naba hotnaminasi ngasigi chilliba Kaching haraubagi jagoi singa mari leinana silliba workshop asigumna akhang ahi kayaga tanaduna miyam puna khangminna hobagi tangai fadaba lei haina su Pravin phondoki ngasigi tharonggi manungsanna workshop aduda saru yakiba singda asakhang se yenthokpa amadi workshop aduda takpi tambibada saru yakiba amaiba amaibi amadi oza singdasu kudol pot piduna ikai khumno utpa amasung workshop aduda saru yakiba singna Kaching haraubagi jagoi laising jagoi laibau jagoi layom jagoi amasung phamdou jagoi singsu utki lamdam asida diversity na laiminariba kangluk purup singi marakta nongsi chanana amadi chaukhatpa purakpagi mahutta irang oina athokhale haina Manipur University CSSI gi convener Associate Professor Dr. Thiam Bharat Nafunukri ngasi National Service Scheme NSS Manipur University na Sindhuna Manipur University ki Department of Anthropology ki conference hold up Manipur contested diversity violence and development haiba theme da nomagi oiba pangthokkiba panel discussion gi thoronga mai lenana Dr. Thiam Bharat na afongdokibani thorom aduda Manipur University HRDC gi director su oibaga loinana
Manipur University Department of Chemistry gi ISO DSU oiriba Professor Rajkumar Vuvona athoiba Mithunglen amadi Manipur University NSS Cell gi Coordinator Professor L Santosh Thorop Mapu oina saruk yaki Thorop aduga mari lenana ahanba panel gi oina JNU Delhi gi Dr. G Amarjina moderator oina saruk yaduna National Regional Diversity and Dynamics ki matangda kananai naki amadi anisuba panel gi oina Manipur University ki Professor Hobijam Bokendrona moderator oina saruk yaduna diversity belongingness and social reimagination gi matang lakhananai naki Dr. Thiam Bharat na makhata duna hai unity in diversity haiba ase phajakraba kanglup kayana khundariba lamdam amada nuksi chanana chawkhat thorang purakpa ngamnanaba haibani adu hojik Manipur thokliba thodok asidi diversity asina laiminariba puruk kanglup sing asi nuksi chanana laiminaba amadi chawkhat thorang purakpagi mahutta irang romda oina sangchalakpagi mawongda lakpa oina tawre magi diversity gi oiba political identity ki bu politics oina sanabagi mawongda oirakpa politics asina chawkhat thorang gi lamda kanaba pibagi mahutta masina miyamda awaba maichak pibagi masak lakliba ase ngasi pangthokliba panel discussion asida khana nainaraba matung matam sangnagi oina loisananaba hotnagani phongdokhi 100 Flowers Institute of Medical Sciences ki nauna saba loiraba Medical Education Healthcare ga mari leinaba Institute ama ngasi thangjam kuno komidok pangai lambi leiba 100 Flower Higher Secondary School asi campus ta Manipur lenga ki Youth Affairs and Sports ki Secretary Naurem Prabinna hodokre thorom aduda RIMS ki chest respiratory medicine former head of department Dr. M. Razak Moirang College ki principal Dr. Muhammad Rajuddin Saik Pharmacy Department Government Polytechnic TACL Selection Grade Lecturer Dr. Nepram Swarnalata SCME Fertility and Healthcare Center ki Managing Director Dr. James Langbam Amadi Manipur Central Prison Sajiwa Superintendent Syed Abdul Samad Amasung 100 Flower Group of Institute ke Managing Director Javir Rahmana Methunglen Singh Oina Sarup Yaki Youth Affairs and Sports ki Secretary Naram Pravin Haib India ke Oina Manipur su Medical Sciences ki lamda Chawkat lakpa khongthang ama oirakli Chawkat lakpa asina hena mai pakpa achauba khongthang ama purakpa gi mathau tai masina youth singda tongan ba mari leinaba hiram kaya da chauna mateng kaya pangbasu ngamgani maram asina institute asina matam sangna hiram kaya da youth singda kanaba kaya piba ngambo oirkani haibagi thajaba thamli haiba wafam sing phongdokhi Ngasi Coordinating Committee on Disturbance Free Education Zone demand sinduna Jiribamgi kadam talada leiba Jiri College da SEP Education SEP Manipur SEP the Future haiba team da Larik Laishu tambada yaikai thingai ba pidana Disturbance Free Education Zone ama Ohenabagdamak Tarama Palak Suba Disturbance Free Educational Zone demand de 2026 Tormapung Fana Pantokri Aski Thoromda Jiri College ki principal Rajkumar Sana Chaubi Devi R. Krishna Tombi Devi Vidyalaya Jiribam ki principal Sorok Khaibam Maniton Singh Jiribam High Secondary School ki Economics Senior Lecturer and Sanjeev Kumar Singh Women Association for Socio-Economics Development Jiribam ki Vice President Y. Chandrasakhi Devi Desam Jiribam ki Jiribam District Council ki former President Sapam Shamsundar Singh, Harry Kon Jiribam ki President Sanjam Sainik Kumar Singh amasung Desam Jiribam District Council President Thokchom Santosh na mathang sina President members oina dice the pamki
mayai ka chinjak taki lapthok tuna masamo fawa tinjang kajang daba amasung apaba sanaro kya puthokna naba pandamda GJ football arena haina mingthonba turf ground ama ngasi Kakching district manung channa leiba irengman sawal lekai da hangdokre Kakching wari senapati lekai dagi Naurem Ganga Singh amasung Naurem Ongwi jasumati anina mapu oiriba GJ football arena sangga bagi thorom aduda Naurem Nopur social worker proprietor Bubon Leiren Rickfield na athoy mitung oiduna ribbon kaktuna sangga ki sangga bagi thorom aduda Naurem Ibomsa social worker amasung Naurem Ganga Singh anina mathang sina akhana mitung amasung thorom mapu oina saruk yaki ngasi GJ football arena hangdok pa thorom adugi saruk ama oina all Irengban Football Association IFA amadi Real Brothers Kakching anigi football friendly match amasu sanaki Tarama Palak Suba Disturbance Free Educational Zone Demand Day Fangthok Tuna Nomogi Oiba Academic Discourse Ama Ngasi Manipur University Ki Centenary Hall Pangthokre Leibak Asi Goina NEP 2020 Ki Matungda Ministry na Anuba Education Policy Draft Toba Loireba Fawada Manipur na Ngasi Fawa NEP 2020 Bapung Fana Chatnaba Ngamdan Leiba Asi Lengak Asina Soibadagi ni Haini Ngi Haina Coordination Committee on Disturbance Free Educational Zone Demand ki convener Oinam Romesh da append Fongdorli Magna Makha Tarduna Hai Kunai Asida ngasi mag Oiriba Education gi Yenglubada Lam Asibu Nungsiba Yokat Pinanaba Amadi Maipu nana hotna biba kanasu tholak trabra haibagi mami chauna tare education na nongonogi marai chaitharakwa asidagi kharada oirbuchu kanbang amnana bakumjali singan nipan dagi wakhalon manabalo tara tarukna punsinduna semba demand committee asina matam matamgi lengak amadi miyam da tanduna lakba demand sing ngasiga thana chahi 34 surba phawba demand amata phangdana leiri Sector asida pirak liba ayat apan sing asi matau karamna semdokani amadi kanana semdok pigani haibasi mangda taduna leiba achauba wahang amani paliba lengak loi CSO sing amadi sector asida thabak tawriba mipum khuding makna wakhal taminadragadi fibam asi hena sokchil laktuna semdok nanaba hotnabada awaba ma oigani committee asina mamangai dagi hauna tanduna lakliba Session amada yamdrabada namit chani kundagi tadana class loba lalhoba natraga khulai faiba singna mahisang singi mathakta senkhai thumkhai tawdaba teacher education gi oiba chapchaba directorate ama lingba amasung oza staff amadi mahiro singna mahisang singda piriba ayat apan sing handok hairiba demand sing asi semdok laba matamda education sector da pirak leba sapu sing asi ngamgani haiki amod akai na kong bakaitel pikthale lokthok piu hairaba fawbada mari leinabasingna tabidrabasu ngasi Irilbung police station gi officer in charge na lusingba team amana amod akai sing adu lokthokre ngasi Imphal East district ki manung chana leiriba Irilbung PS na konba kong bakaitel gi akoibada paksan na leiriba amot akai sing adu Imphal East ki SP gi miteng makhada Irilbung PS ki officer in charge RK Singkyuna lusingba team amana community policing gi saruk ama oina sengdokhibani maduda amot pasing adu lokthok matung tarutanana lainanaba mahik matai sangdananaba antibacterial spraying sukapthoki amot pasing sitok sendok pa adada Irilbung PS ki OC yauna police personnel sing amadi laikai adugi maira paibi singna saruk yaki sitok sendok pa adada kongbagi maira paibi singna hai kongba kaithel gi koibada amot akai sing matam kuinadagi lairakpana yengbada yamna fajadaba amadi chathok chasin tawbada manam namthiba mahik matai chelakpana haksangda sokningai oirakpagi phibam amada lakhi Maduda mari leinaba department singda karak lokthok pinanaba hairubada su tabidana lairakkhibani adubu Irilbung PSK OC Chingkyuna lusingba police personnel singna ngasi maira paibiga khusamnaduna amot akai sing asi lokthokpani masida laikai asigi maike digi OC yauna Irilbung PSK police personnel singbu
थागतली मखाताना मियाम गिदमक थबक क्या पाइखत पिरकनी थाजई कैथेल असिदा लागलिबा मियामसु मफम साना अमोट अकाइसिंग लंगथोक्सी हाइखे कुंभी केंद्र यूथ फ्रंट सिंधुनंगसी नोमगी ओइबा यूथ कन्वेंशन अमा ngasi ibudau sandang khongbu manga haraubung kumbida phanthokre deputy inspector of school oiramba social activist moirangthe magazine ragi lusing makhada youth for change haibasida pangthokiwa youth convention aduda nunggi warol pirduna social activist moirangthe magazine darna phongdokibada landam asida tangdu leita daba phibam amada leiriba batam asida youth sing kari थौदांग लौगदगे यूस अखोइना करी तौगनी अखोइगी लेगाक करी हाइगदगे हाइबन सिंगबगी मतांग द खननबगी कन्वेंशन असी पांथोकपनि हाइखि यूथ कन्वेंशन अदुदा रिसोर्स पर्सन ओइना वाइल्ड कातिगी एडिटर हेमंत कुमार निंगोंबा अमदी सोशल साइंटिस्ट डॉक्टर धनवीर लाइश्रमना यूथ सिंगदा यामन मरु ओइबा मतम असी ngakna matanggi momal khangna chatpa haibasi yamna maru oi youth sing politics ta saruk yabagi chang watpana manipur asi asum lekha tarakli haiduna khunai ama awonba purakna na hotna bada youth sing na kari thodang logadage haibagi matang yauna education social singda masa khaina youth singda puning loksing oiba yabasing sandokna ngangki Amuko poire lemerol maira paibe apunba Manipur amoba kohar MSF lufwangana asina sinduna leptan satharakpa hojik oirba Manipur gi tangdu leita darba sarang ne film sigi matang da lengak na miyambu ing tappa lamdam oihalu haiba demand ngasisu laifam kuno maya lekai gi multipurpose community hall da laifam kuno clubs and maira paibe apunba amadi chingmairong rongmai youth club and chingmairong kabui kun women society ga kusamnaduna wakan pham sathakri wakan pham aduda saruk yakwi maira paibe lusingbi amana hai lengak na haukiba sahi ahum asida थांगलकलिबा लखलकलिबा थबकसिंग मियामगी अपाम्बा ओइदबगा लोइनना इंडिया लेंगाक अमदी मणिपुर लेंगाकना फरुप मसेल अमगा यंगची हननबा प्रॉक्सी वार चथा हंदुना मिसम हाटपा फाब पुनबा तौदुना मरा लेतबा मिसम कया अवाफमदा ताहनबा nakal amaromda singda lo leitaba manba moongda kangluk amaga yummai thanabada central forces singna laksin bagi mahutta kangluk amada tongsinba manbagi thong miyamna hena khangi loinana illegal migrant terrorist singda chathariba thabak sing India lengak amadi Manipur lengakna athubada levhandrabadi hena Manipur da tangdu leita ba purak paknamloi phongdoki wakat mafam aduda Pulindro Konsum Chairman Kohar KSS Rajan VP Amuko Gunesor Secretary Laifam Sifai Kuno Unity and Development Committee Apabi Secretary General Poire Amadi Purnima Rongmai Chingmairong Rongmai Society na tongan ba wafam kaya phongdo akhi Mikhal mai pak taba wangai assembly constituency miyamgi chakhat thorangi thabak leptana fakhat khigani haina constituency asigi hanagi MLA Minister Oiramba Oinam Lukoina Phongdokri wafam asingasi wangoi asigi ahanba polling station number 22/1 Irom Majrao Maning Lekaida Sangha Sagadoriba community hall gi urep uyung tambagi tharongamai lena phongdokibani thorom aduda Singtham Sagai Amadi Atopam Sagai gi Miyam su saruk yaki Thorongamai lenana Oinam Lukoina hai wangoi asida Mikhal Anirak Amadi vai election ama yauna mai pakiwa matamda mafam asidagi voter masing kaya phangkhide adum oinaba miyam gi thabak taunanaba tholakpa misak ama oina Mikhal mai paktaba chakot thorangi thabak makha tana adumak sathagani mafam asigi leirak khulak ki lambi koilas thariba sing asisu Mikhal mai pakraba matungda paikhat khiba thabak ngaktani phongdoki Humjatre Suba Ban Mahotsav 2026 observation ki saruk ama oina ek pair mark ke naam 3.0 ga makhada Central Forest Division na konba Matai Kulda Ningol Van ama DFO Vikram Suresh Nadhe IFs na ribol kaktuna ngasi hodokre
Central Forest Division Forest Department Government of Manipur ga Development Committee Matai Women Welfare Association Naharol Yai Palamjing Club Matai GF MC Matai na khusam nana sinduna pangthokpa ningol van hodokpagi thoramda Matai khulgi hogalak libi ningol kayana makoi bu pokpiba mama mapa singa Matai gi ground therefore Vikram Suresh Nadhe IFS amadi khulgi lusingba kayaga loyana uhai panba hida kanaba sangdunata leiba upal kayagi chara sing thaki loyana Thakiba upal sing masagi mingda QR code thetki South Hailakandi Ex-Servicemen Association Sinduna July Manga Lisingani Kontorukta Zariban Kala Academy Holder Mahiro Shingba Kai Kumno Utpa Amasung Taram no Opogi Thoram Pangthokre Thoram Ase Chahi Asige ISSLC Amasung ISS Sangyang da Chada Marifugi Mathakta Mark Pangduna Mai Palak Laba Mahiro Shingu Pokning Thawat Anaba Sinkibani Thorongi Maru Aiba Poktak Singh Mahiro Shingbu Kai Kumnaba Pangthokkiwa Thoram Asida Punna Mahiro Kunipan ISSLC amasung ISS ta Mlengan fi yan bibu ke loinana certificate amasung mana oina sel gi tengbang piki mana amasung tengbang mahiro sing puning thawat po oina lupa lising amo chawnga amasung lupa lising amagi mana sing piki masigi mana oina piki ba sel sing asi retired colonel BB Singh amasung Sanasan Abhinoi anina tengbang pirakpani association asigi president S Kishore Singh na mifam mapu oiki chief guest oina MSPA gi hanagi president Nangom Joykumar Singh guest of honor oina Jari Vankala Academy president Tingom Benowabu Aiba Oja Subram Singh Sanawai Maitei Higher Secondary School gi retired principal ke Chandrasekhar amasung Lup asigi advisor T Pakchau amasung S Lakhibabu Jauna Dais ki leiteng oiki Apaba mating laiba tinjang kajing daba sanaroi kaya puthokna nabagi pandamda Development Youth Club DYC Kumbi Tingal Lekaida floodlight thanbagi thoram ama pangthokre MPYCC gi president W Anand Amadi social worker Moirangthem Megachandra gi sponsorship makada Kumbi Municipal Council gi ward number 3 Kumbi Tingal Lekai gi DYC na sinduna flood light inauguration tauba aduda social worker Moirangthem Megachandrana phongdokkhibada DYC gi ground asina afaba sanaroi kaya puthokpada natana open gym gumbasu hangdoktuna masamau phaba kaya su puthoknanaba hotnaminasi club ki building laitriba asisu aikoi punna hotnaminasi haiduna tungda horokliba icha singidamak Khallaga Mahaki Maikei Dagisu Angamba Mateng Pangani Su Haiki Amaromda MPYCC gi President W Anandna Haiki Bada Laikai Kungang Ama Sakwat Nanaba Hotnabada Haibasi Ekoi Punamaki Achoba Thaudang Lei Samakwat Hanba Haibasi Kungang Asi Chakwat Handaba Yaroi Kumbi Esida Sana Khotnabagi Playground Masing Khangdana Leirabasu Miyam gi Seba Tauge Khanduna Tholak liba sing asina mijeng sangbagi mahutta kumbi esidagi mapam matam naidana phanglaga poster thet paromda sathaduna lairi masigumba kaya sing asi aikoi thengnabagi tanja adu yorakle haiki Sengai Singh Imoinu Thogoluf Nasinduna ngasi waithauda leiba Sengai Singh Goddess Imoinu complex ta uchara ka thajinkre uchara thajinba adukmari lenana pangthokpa thoromda Lining Thau Sanambi Temple Board ki Secretary Sandam Gandharas na athoiba mitunglen board asigi Vice President Chanam Navachandra Maiteina thorom mapu Uttara Sanglen Sana Konungi Yaskulakpa retired junior MCS Kaisham Raghumani Lilong Police Station gi OC and Subhas Singh Amadi Sengai Singh Imoinu Thawaluk Waithogi President Wangkhem Ibosu Maiteina akhana mitunglen sing oina saruk yaki Bharat Vikas Parishad ki founder Dr. Suraj Prakash ki mapok nomit thoromga mari lena
हौखिबा जून 23 जुलाई 10 फाउबा BVP ना ई दान तौबा उ पांबी थाबा हक्सेल की कैंपेन अमदी तोल तारबा नुपी सिंगदा स्विंग मशीन सिंगबा तेंगबांगदुना लाखपगी सरुक अमा ओइना भारत विकास परिषद थवाल सखानसु एनेमिया खंगदोकनबा कैंप एनेमिया मुक्त भारत ngasi थवाल म्युनिसिपलिटी हॉल दा पांथोखरे भारत विकास परिषद मणिपुर प्रांत की मिटेंग मखादा चथखिबा कैंप अदुदा पुन्ना मियोय हुमफुरोमदा एनेमिया खंगदोकनबा ई सांगयेंग तौखिबगा लोइनना ई थांगबा वाटपगी मरम अमदी करम्बा सिंजा चाबना कानबा पीबगे हाइबगी मतांगदा BVP मणिपुर प्रांत की प्रेसिडेंट डॉक्टर केएस मंगलेमना मियामदा वांगांखी ngasi थोरम अदुदा BVP मणिपुर प्रांत अमदी थवाल सखागी थौमी क्या सरुक याखी अईबा अईबी सिंगबु पुनिंग थवलदना मणिपुर साहित्य समिति थवालना चही अनि अनिगी कानदुना पीबा अईबा सिंगी मना यंथोपगी थरम ngasi थवाल कॉलेज की मल्टीपर्पज हॉल दा पांथोक्तुना अईबा 13 दा अवार्ड सिंग खुसिनखरी थवाल डिस्ट्रिक्ट मनुंगदा लेबा लैखीद्रबा अईबा अईबी कयागी मफमदा मिनिट अनि तुमिना लेप्तुना अवाव फोंदोकपा अमदी लैकतुना इकाय खुनबो उत्पगा लोइना हौदोखिबा थोरम अदुदा MPCC की प्रेसिडेंट सु ओइबा थवाल केंद्र की MLA ओक्रम इबोबिना अथवा मिथुंग मणिपुर साहित्य समिति थवाल की प्रेसिडेंट विंग कमांडर अकोइजम देवेंद्रना थोरम मपू अदुगा मणिपुरी लैंग्वेज एडवाइजरी बोर्ड न्यू दिल्ली की कन्वेनर प्रोफेसर लोंगजम राजन तोजाम्बा अमसुंग थौबाल कॉलेज की प्रिंसिपल प्रोफेसर असेम नवचंद्रना अखनब मिथुंग लेन सिंह ओइना सरुक याखी मपुंग ओइबा थोरम की सरुक अमा ओइना अथवा मिथुंग सिंहना तोंगान तोंगानबा डोनर सिंहना कटलकपा अवार्ड 13 बो अईबा 13 दा अवार्ड सिंह खुसिनखी अथवा मिथुंग की वारोल पीरदुना MPCC की प्रेसिडेंट ओक्रम इबोबिना हाई समाजमा लैबदा साहित्य अमदी ट्रेडिशनल कल्चर असि ngaktuna thamba ngamdrabadi समाज अदु लैबगी वहानथोक लैत्रबगुंबनी अईबा अईबी कयाना मतम मतमगी वखलोल कया अदु ईदुना थंबिरंबा ओइबना साहित्य हाइबगी समाज अमगी सक्यंग मिंगचल गुंबनी मरम असिना साहित्यबो योखतननबा होनसी हाइबा फम कया फोंदोखी डिस्ट्रिक्ट लाइब्रेरी कम यूथ सेंटर DLC YC थवाल अथोपमना महिरो सिंह अमदी तोंगान तोंगानबा लम कयादा थोदोक हेंदोकलबा कयाबु लेप्तना पुनिंग थवतुना लाखपगुम 19 सुबा DLC YC अवार्ड 2026 डिस्ट्रीब्यूशन सेरेमनी ngasi थवाल अथोपम अवांग लेकायदा लेबा DLC YC हॉल न पांथोखरे थोरम अदुदा खामबोक असेंबली कॉन्स्टिट्यूएंसी के MLA सूरज कुमार ओक्रम हानगी MLA ओक्रम लंधोनी देवी थवाल म्युनिसिपल काउंसिल केयर टेकर चेयरपर्सन KS बिश्वरजीत DLC YC की प्रेसिडेंट डॉक्टर L रोमेंद्रोना अथवा मिथुंग सिंह ओइना सरुक याखी थोरम अदुदा चही असिदा हाइदोखिबा MPSC एग्जाम द 8th रैंक द माइ पालक्रबा विस दिफा DLC YC ना कोनबा मफम द लेरिबा चही असिगी क्लास 10 अमसुंग 12 द मार्क यामना फंगदना माइ पालकलबा महिरोय सिंह अमदी तोंगान तोंगान बलम कया द थुदोक हेंदोकलबा कया यावना पुन्ना मियोय 53 द DLC YC के अवार्ड 53 पु अथोय मिथुंग सिंह ना यंथोकी थोरम अदुदा अथोय मिथुंग की वारोल पीरदुना MLA सूर्य कुमार ओक्रम नहाई हिरम खुदिंगदा इंडिया पुंबगी ओइना मणिपुर असी हौजिक ख्वाइदगी फिवम फत्तब पोजिशन अमदा सोइदना लेरम लगनी इकोनॉमी दा एजुकेशन दा डेवलपमेंट दा हिरम खुदिंगदा फिवम सोकले पुनमक असिबो अमुक हन्ना मायोंग जोंहनगे सेंगत के हायरबदी अहानबदा अखोई पुंबना एजुकेशन सेक्टर से फगहनबा होटनबा तंगाई फदे मसिदा अखोई मिपुम खुदिंग सरुक याबा तंगाई फदे मरुओइना महिरोई सिंगना थमोई सेंगना अनफेयर मीन्स याउदबा थमोई सेंगना होटनबा तंगाई फदे हाइबा वफम कया थमखी अरोइबदा मरोय पाव अमुहन्ना
Manipur चतब enumeration drive the elector lag amaga lising yang khai nipan ga chatru humra taret rom enumeration form pikalak kidre haina chief electoral officer Arun Kumar Sinhana hongdorkli contested diversity violence and development haiba hiram the panel discussion pangthokre Tarama Palak Suba Disturbance Free Educational Zone Demand Day Pangthok Tuna Nomuri Oiba Academic Discourse Pangthokre Loinana Taranipal Suba DLCYC Award Lisingani Kuntaru Lanthokre Ngasigdamakta de Paudam Pizba Matang Asida Loshinjare Medjang Tabiriba Kwai Punopo Amukahanna Kurumjari